ngasi Jiribam district ki ahanba oina Billion Stars Tour and Travel Agency ki Makhada Jiribam dagi Imphal chengadaba air conditions luxury bus ama haunabi matung ina Jiribam Dila Farisat ki upa adyaksha TS Samarjitna lamthakre. COVID-19 na malem gi leibak singda sihan kiba apunba mising lakh tara lising kuntra humdoi gi chamaga marfu tarek yokre. Hauzik phawbada laina asina nahan kiba apunba machine crore ahum lakh nifan lising kuntaruka chatruk humdrama thoi yokre. Masigi manungda apunba miyoi crore ani lakh nifuni thoi lising manga ga chahum humpuma pandi phagalaktuna discharge tawkre. Laina asna sokhalaba leibak singi manungda ani suba maphamda lairiba India da su laina asina sihan kiba masing lakh ama lising amaga chartered marfuni thoi sure. Laibak asna laina asina nahan kiba apunba masing lakh humpumanga lising nipuma panga chahum khumdrahum doi yokre. Masigi manungda miyoi lakh yangkai manga lising mapanga jamapan humpu tarukti discharge tawkre. Manipur Pradesh Congress Committee MPCC ki member su oiriba Pradesh Congress Committee ki PCC member amasung social worker kaksing ningthau laikai degi naurem covid na kaksing gi maru oiba local singi lambi semjin bagi thabak makhata na sathari ngasi su kaksing wairi awang local gi yamna maru oiba sengkai pung lambi haina khangnari ba kaksing wairi bamol pareng fauduna chatliba lambi asigi kilometer ahum lom sangba sharuk sing nung thaduna semjin khrei. Assam के धेमाजी डिस्ट्रिक्ट ट्रक ड्राइवर अमा हाथ खिबगी मायोक्ता दिमापुर अमसुंग लाहौरजान खटखटी अमसुंग बोकाजान दा बेस तौबा ट्रक ड्राइवर यूनियन सिंगना हौखिबा लैबाक पोकपा निमित्तगे आसाम अमसुंग नागालैंड की दिमापुर का फाउनबा लंबी अनिदा कौखिबा मतम कक्तबा इकोनॉमिक ब्लॉकेट अदु ngasiदगी हंदोक्रे मसिगा लोइनना पंदुना लैरंबा पोचै पुबा ट्रक कया महौसागुम चटपा हौक्रे. Tripurada BJP amasung IPFT gi sungsinaba lengak hek lakhibadagi state asta law and order gi fibam hena soksin le haina CPIM Tripura gi state secretary Gautam Das na lengak pu maral sikre masiga loinena fibam asi phagalaknaba state ki DGP na akanbam yeng sangbinaba su taksin kre.